School amadi college ke mahiroy sing na seliba uniform English ngani kuntaruk kuntaret ke session dagi lamdam asida saba pothok oina sizinanaba mahiroy loop taruk ki maikai dagi nauhona na mari lenaba singi pungning chingsilakli ngasi kaisampata laiba desam ge office pangthok pa pawgi mifam amada mahiroy loop taruk ki wangangloi mayengbam somojit na haikibada mamangda mahiroy loop taruk na school college ki uniform sing asi lamdam asigi pothok oina sizinabinaba mideng changsin lakpani adum oina magthabak oina pangthokpagi mami taraktaba asigi matungda lakliba English ngani kuntaruk kuntaret ke session dagi hauna class 8 dagi hauna nupi mahiroy sing na setliba fanek asi lamdam asigi iyong parlumna saba pothok oina sizinarabadi lamdam asigi sanmitlonda kharada oirabasu kanaba piba ngamgani haike maramaduna state asigi leidiba lenga ke amasung lanai gi school amasung college ke institution singda setliba mahiroy singi uniform lamdam asida puthok pothok oina sizinabinaba mahakna appeal tawke Class 8 dagi horkana mathak khawa seliba phanek harakanda phanek si selana nabagi oiba khongjing si oi mayam ama tang kya da masi skirt selam badagi phanek selal nabagi aduga college education su phanek ai si yang maru ai di soidana ma uniform moina tawna ba honor pasi oyam kanna mayam gi kan struggle mu torpani masi hujik phanek selhan mangamaga su tasengna mairosina seliba phanek si akhoi gi lamdam si gi iyong da sajaba akhoi sida all motor ga su madu degi koi sigi sadar pa kayamna koi private school or su government ki or su masi leira kanda mairo sing na sel le buge ha bisi de choba wang ma thologi aduna masi da phanek sel pa ha bisi da ani ni koi culture ki koi puru mayam tar ga su phani ga si koi kaung puru nai da set pa pot mani ani su bada koi lamdam si de ki yong ki sajabra da pawlum si ma koi ji sajaba ponna koi leira ga masi ki pothok si na si na boy bata ga di koi semilo do su ba kana bama pigani ha bisi mayo loop charuki ama sena thada jabani